Manipurda ILP chana halu haiduna English ngani tara mangada changsinkiba miyamgi ihongda laikhidraba sapam Robinhood ki mapan suba ningsing thoram pangthokduna Lamjing Meira gi mingthol fangthraba Robinhood ki mafamda ikai khumna butkrai Manipurda ILP system mapung fana chana hanbana mitop changlakpa thingbangam NRC updation tawbana laikhidraba mitop takthok laishin khraba mitop Takthokpagi Upaini Haina Joint Committee on Inner Line Permit System gi Coordinator Tiam Sarachandra Singh na Fongdorakli. Lamjing Meira Sapam Robinhood ki Aroi Bayata Fam Oriba Awachingda JCILPS na Senduna Pangthoki Bathoramaduda JCILPS ki Thomi Singh CSO Singh gi Mihut Singh Mahiroy Amadi Imung Manungi Miyoi Singh na Haika Lekat Tamduna Amadi Thang Tagi Sanaroi Singh na Thang Amadi Chungoi gi Salute Piduna Robinhood ki mafamda ikai khumna butki Panbayabadi Manipurda ILP chana halu haina English ngani tara mangagi July nipanda mahiro yauna miyamna changsin ki bakhongjang amada police na kapthorakpa rubber bullet na panbadagi Ananda Singh Higher Secondary Academy gi mahiroi sapam Robinhood laikhidabani Ningsing Thauramadu Sarachandra na makha taraduna ILPS Chatna naba hotna kiba si tarai kiba khongjang amanate miyam na chahi kaya changna lauraba matungda pidaba yadabadagi tangai fadana pirakhibani Manipurda ILP chanaragasu guideline sembada 1951 na base year oidabada laingak na base year asi 1961 da oina ohenkhi Masina maram oraga chatnariba system masina Manipur kanba ngamgadra ngamloidra haibaki chingnaba leiri haina fongdoki Mokhoina semli hariba population commission sisu maruina mogi mapung phaba oidri haiba tare maruina expert sing adegi madugi awatpa khoigi thabak tawgadaba miyam du hapiraga asi mapung phana thabak tawhanbiu haiba sisu akhoina thamjari loinana khoi imangda taduna leiriba NRC gi update sisu center dagi India government gi ayaba logiraga yamna thunamak masisu thabak hongnaba pakhet piu haina su haijari maruina hoji leiriba irang sisu khoi India government na khoi loisin gi hairabugadi yam thuna dum loisanba ngambani Thauramadu da Sarukyakiba JCILPS ki co-convener Haupu Komna Matam Khivikta Kom Furubasi Manipur gi integrity gi damak leptuna adum lakli ngasisu indigenous ama oina Lamjing Meira Robinhood ki mafamda ikai khumnaba lakpani haina fongdoki JCILPS ki co-convener Khairuddin Saha Moizing Mayumna Hauzik Robinhood kumna JCILPS na talakhiba ILPS amadi NRC update tawna bakhongjang asi fangdriba fawba thawai pontha pikhiba haiba mayam ama maitei pangal marakta leiri government na NRC chanare haina lauribasi theory khaktada oina tawri practical di oidri haina fongdoki matam khibikta kom jati si Manipur gi indigenous gi aduga ekhoi integrity da ekhoi dum leptuna leibani aduna ngasisu s indigenous amoina eina mafam asida laktuna ikai khumnaba piba lakpani cabinet na madugi onna tainabada 1951 dugi mahuta 1961 unki besa mase akhoina condemn tawduna ngasi phawba laklibani aduna hairiba condemn tawduna laibasa Manipur government na cabinet decision je handokpiraga 1951 chida chatna hanbiu amuk hanna reaffirm tawbiu haidana emsom se emskok na tawrakpagi makhada ngasi JCILPS kauba lup ama semaga talakpa libas demand che mapung phana phanganbiu theory da lawbiganu practical oina onthokpiu